ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯄꯤꯔꯤꯕ ꯄꯥꯏꯜ ꯑꯍꯨꯝꯁꯦ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ, ꯆꯨꯁ ꯇꯧꯕꯤꯔꯣ. ꯋꯥꯈꯜꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯨꯟꯅ ꯅꯤꯡꯖꯔꯒ ꯍꯥꯏꯇꯥꯔꯦ, ꯀꯔꯝꯕꯅꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯅ ꯈꯣꯏꯗꯥꯔꯤꯕ ꯄꯥꯏꯜꯁꯦꯅ ꯈꯜꯂꯒ, ꯃꯔꯝꯗꯤ ꯄꯥꯏꯜ ꯑꯃ ꯈꯜꯂꯒ ꯑꯇꯣꯞꯄꯅ ꯍꯦꯟꯅ ꯆꯥꯅꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯈꯔ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯨꯅ ꯁꯣꯏꯅꯗꯅꯕ ꯃꯨꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯟꯕꯤꯌꯣ. ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯨꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ. ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯃꯤ ꯌꯥꯝ ꯌꯥꯝꯕꯅꯤꯅꯀꯣ, ꯁꯣꯏꯔꯁꯨ ꯉꯥꯛꯄꯤꯌꯨ. ꯄꯥꯏꯜ 1 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯤꯗꯤꯡ ꯍꯧꯖꯔꯒꯦ. ꯄꯥꯏꯜ 1 ꯈꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯇꯧꯔꯤꯁꯦ. ꯑꯣꯞꯁꯟ ꯌꯥꯝ ꯂꯩꯕꯗꯧꯅ ꯇꯧꯋꯦꯀꯣ. ꯈꯇꯪꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ. ꯁꯣꯝꯅꯀꯣ ꯅꯨꯄꯥꯒꯤ ꯍꯥꯟꯅ ꯍꯥꯏꯔꯛꯀꯦꯀꯣ. ꯄ꯭ꯔꯄꯣꯁ ꯇꯧꯒꯦꯅ ꯈꯜꯂꯦꯕ, ꯈꯪꯕ꯭ꯔꯥ? ꯃꯤ ꯑꯅꯤ ꯑꯣꯞꯁꯟ ꯂꯩꯀꯣ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯈꯜꯂꯤꯁꯦ. ꯃꯤ ꯑꯅꯤꯁꯤꯗꯤ ꯄꯥꯎꯗꯤ ꯐꯥꯎꯅꯔꯦꯕꯀꯣ. ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯁꯦ, ꯑꯃꯁꯤ ꯈꯤꯇꯪ ꯅꯪꯅ ꯄꯥꯝꯕ, ꯑꯗꯨꯒ ꯑꯃꯁꯤꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯄꯥꯝꯕ ꯀꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ. ꯑꯗꯣ ꯅꯪꯁꯦ ꯀꯔꯝꯕꯅ ꯐꯗꯣꯏꯅꯣ? ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯁꯦ ꯑꯣꯏꯅ ꯍꯥꯏꯕꯅ ꯐꯗꯣꯏꯔꯥ, ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯄꯥꯝꯕ ꯅꯨꯄꯤꯁꯦ ꯑꯣꯏꯅ ꯍꯥꯏꯕ ꯐꯗꯣꯏꯔꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯇꯧꯋꯦ. ꯋꯥꯈꯜꯁꯦ ꯀꯩ ꯍꯥꯏꯅꯤ, ꯈꯟꯐꯝ ꯈꯪꯗꯕꯗꯣ, ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯌꯨꯖꯟ ꯁ꯭ꯇꯦꯠꯇꯅꯦꯕ ꯍꯧꯖꯤক ꯂꯩꯔꯤꯁꯦ. ꯑꯩ ꯃꯨꯠꯀꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯌꯥꯝ ꯃꯨꯚ ꯑꯣꯟ ꯇꯧꯔꯕ ꯃꯥꯜꯂꯤ. ꯌꯥꯝ ꯀꯨꯏꯅ ꯅꯨꯄꯤ ꯈꯪꯅꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦꯕꯀꯣ. ꯁꯤꯡꯒꯜ ꯑꯣꯏꯔ ꯂꯩꯔꯛꯏꯁꯦ ꯀꯨꯏꯔꯛꯑꯕ ꯃꯥꯜꯂꯦ. ꯍꯥꯏꯁꯤꯔꯥ ꯍꯥꯏꯒꯨꯝꯁꯤꯔꯥꯅ ꯈꯟꯕ, ꯑꯗꯣ ꯍꯥꯏꯒꯦꯅꯗꯤ ꯈꯜꯂꯕ ꯃꯥꯜꯂꯦ. ꯍꯟꯗꯛꯁꯦ ꯇꯧꯕ ꯃꯥꯜꯂꯦ. ꯑꯗꯣ ꯍꯟꯗꯛ ꯊꯥꯁꯦ ꯍꯥꯏꯔꯨꯒꯤꯅꯨꯀꯣ. ꯑꯣꯒꯁ 28 ꯐꯥꯎꯒꯤ ꯃꯅꯨꯡꯁꯦ ꯈꯤꯇꯪ ꯐꯒꯗꯕ ꯃꯥꯟꯗꯦ, ꯗꯥꯎ ꯌꯥꯔꯣꯏ. ꯑꯗꯨꯅ ꯍꯥꯏꯒꯦꯅ ꯈꯜꯂꯒꯗꯤ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯏꯅ ꯍꯥꯏꯌꯣ. ꯄ꯭ꯔꯄꯣꯁ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣ. ꯑꯗꯨꯒ ꯀꯥꯡꯕꯨ ꯑꯃꯅꯅꯦ, ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯃꯤ ꯑꯃꯀꯣ, ꯌꯥꯝ ꯀꯨꯏꯅ ꯍꯥꯏꯒꯦ ꯈꯜꯂꯒ ꯉꯥꯏꯖꯔꯛꯄ ꯑꯗꯨꯃꯁꯨ ꯌꯥꯎꯋꯦ. ꯑꯗꯨꯒ ꯃꯇꯝꯁꯦ ꯈꯨꯌꯧꯅꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯇꯝꯁꯦ ꯏꯌꯥ ꯌꯥꯗꯕ, ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯏꯆꯥ ꯆꯥꯗꯕꯗꯣ, ꯍꯥꯏꯒꯦ ꯈꯜꯂꯒ ꯇꯥꯏꯃꯤꯡ ꯑꯃ ꯏꯆꯥ ꯆꯥꯗꯕꯩ ꯑꯗꯨꯝ ꯇꯣꯛꯄ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ. ꯑꯗꯒꯤ ꯀꯥꯡꯕꯨ ꯑꯃꯅ, ꯄꯥꯏꯜ 1 ꯀꯥꯡꯕꯨ ꯈꯔ ꯀꯥꯡꯕꯨ ꯑꯃꯗꯅꯦ, ꯅꯪꯉꯣꯟꯗ ꯄꯥꯝꯕ ꯅꯨꯄꯤꯁꯤꯅ, ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯤꯅ ꯅꯪꯉꯣꯟꯗ ꯄꯥꯝꯕ, ꯑꯗꯨꯒ ꯅꯪꯗꯤ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯥꯜꯂꯦ. ꯅꯪꯒꯤ ꯌꯥꯝ ꯏꯅꯛ ꯅꯛꯅ ꯅꯪꯉꯣꯟꯗ ꯄꯥꯝꯃꯒ ꯅꯨꯄꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯀꯣ. ꯌꯥꯝ ꯅꯪꯅ ꯈꯪꯉꯤꯔꯥ ꯈꯪꯗ꯭ꯔꯤꯔꯥ ꯈꯪꯗꯦ, ꯈꯪꯖꯟꯅꯗ꯭ꯔꯤꯔꯥꯁꯨ ꯈꯪꯗꯦ. ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯍꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ, ꯖꯦꯟꯗꯔ ꯑꯅꯤꯃꯛꯀꯤꯅꯤꯀோ. ꯌꯥꯝꯅ ꯋꯥꯈꯟꯗꯤ ꯌꯥꯝ ꯈꯟꯖꯕ, ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯥꯅ ꯉꯥꯏꯔꯒ ꯂꯩꯕ, ꯁꯤꯁꯨ ꯉꯥꯏꯔ ꯂꯩꯕ. ꯅꯪꯁꯨ ꯉꯥꯏꯔꯤꯔꯥ ꯉꯥꯏꯗ꯭ꯔꯤꯔꯥ ꯈꯪꯗꯦ, ꯉꯥꯏꯃꯤꯟꯅꯔ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ. ꯑꯃꯁꯤꯅ ꯍꯥꯏꯔꯛꯑꯗꯤ ꯐꯅꯤꯗꯥꯅ ꯉꯥꯏꯕ, ꯑꯗꯨꯒ ꯑꯃꯁꯤꯅ ꯍꯥꯏꯔꯛꯄ ꯉꯥꯏꯅꯔꯒ ꯂꯩꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯅꯈꯤꯇꯪ ꯃꯇꯝꯁꯦ ꯑꯗꯨꯝ ꯀꯥꯎꯅꯩꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯆꯠ ꯂꯩꯔꯦ. ꯑꯃꯁꯤꯁꯨ ꯁꯤꯡꯒꯜꯅꯤꯀꯣ. ꯅꯃꯥꯟꯅꯕꯤ ꯑꯣꯏꯅ, ꯅꯃꯥꯟꯅꯕ ꯑꯣꯏꯅ, ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯔꯒ, ꯕꯦꯁ ꯐ꯭ꯔꯦꯟꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯇꯤꯟꯅꯔꯒꯗꯤ ꯂꯩꯕ, ꯄꯥꯎꯗꯤ ꯀꯕꯛ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯂꯩꯕ. ꯑꯗꯩ ꯀꯩꯅꯣꯝꯃ ꯑꯁꯤ ꯆꯥꯎꯁꯤ ꯅꯠꯇ꯭ꯔꯒ ꯑꯁꯤ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯁꯨ ꯑꯗꯨꯝ ꯌꯥꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯣ ꯁꯤꯒꯤ ꯃꯤꯁꯦ ꯑꯗꯨꯝ ꯑꯣꯏꯅꯤꯅ ꯈꯜꯂꯦ. ꯌꯥꯝ ꯐꯕ ꯁꯤꯝꯕꯣꯜ ꯍꯥꯏꯇꯥꯔꯦꯀꯣ. ꯅꯪꯅ ꯍꯧꯖꯤꯛ ಖꯜꯂꯤꯕ ꯃꯤꯁꯦ, ꯑꯩꯅ ꯍꯥꯏꯒꯦꯅ ꯈꯜꯂꯤꯕ, ꯆꯨꯁ ꯇꯧꯔꯤꯕ, ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯆꯨꯁ ꯇꯧꯔꯤꯕ ꯃꯤꯁꯦ ꯆꯨꯝꯃꯦꯅ ꯂꯧꯏꯀꯣ. ꯁꯤꯗ ꯁꯥꯏꯟꯁꯦ ꯄꯤꯔꯤꯁꯦ, ꯁꯤꯒꯤ ꯀꯥꯔꯠꯁꯤꯗ ꯊꯣꯛꯂꯛꯏꯁꯦ, ꯅꯪꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯆꯨꯝꯃꯦ ꯍꯥꯏꯔꯣꯅ ꯍꯥꯏꯕꯅꯦ, ꯗꯥꯏꯔꯦꯛꯁꯟ ꯄꯤꯔꯕꯅꯤꯀꯣ. ꯅꯤꯟꯗꯅ ꯂꯩꯔꯅꯣ ꯍꯥꯏꯕꯀꯣ. ꯍꯥꯏꯔꯣꯅ ꯍꯥꯏꯕ, ꯗꯤꯁꯤꯖꯟꯗꯣ ꯊꯨꯅ ꯄ꯭ꯔꯞ ꯂꯧꯔꯣ, ꯑꯗꯨꯗꯨꯒ ꯍꯥꯏꯔꯣꯅ ꯍꯥꯏꯕ. ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ, ꯑꯣꯒꯁ 28 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯍꯥꯏꯒꯅꯨ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯌꯨ. ꯌꯥꯔꯒꯗꯤ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯍꯥꯏꯌꯨ. ꯁꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯕꯁꯦ ꯀꯩ ꯍꯥꯏꯅꯤ, ꯗꯥꯎ ꯑꯃ ꯌꯥꯗꯦꯕ. ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯣꯏ, ꯅꯠꯇ꯭ꯔꯒ ꯃꯔꯛꯇ ꯈꯠꯅꯕ ꯆꯩꯅꯕ ꯅꯠꯇ꯭ꯔꯒ ꯀꯥꯏꯅꯕꯒꯨꯝꯕ ꯊꯣꯛꯄ ꯌꯥꯏꯀꯣ. ꯑꯗꯨꯅ ꯄ꯭ꯔꯄꯣꯁ ꯇꯧꯒꯦꯅꯈꯟꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯣꯒꯁ 28 ꯐꯥꯎꯒꯤ ꯃꯅꯨꯡꯁꯦ ꯁꯤꯐꯥꯎꯕꯗꯤ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯕꯤꯀꯣ. ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯔꯣꯏ. ꯑꯗꯨꯒ ꯀꯅꯥꯝꯇ ꯄꯥꯎ ꯐꯥꯎꯅꯗꯕꯤꯗ ꯑꯗꯨꯝ ꯌꯨꯡꯉ ꯂꯩꯕ ꯈꯔꯁꯨ ꯌꯥꯎꯔꯤꯀꯣ. ꯁꯤꯁꯤꯅꯅꯦ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ, ꯋꯤꯗꯤꯟ ꯅꯕꯦꯝꯕꯔ ꯊꯥ ꯁ꯭ꯋꯥꯏꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯃꯥꯔꯆ ꯀꯣ, ꯁꯤꯗꯩꯁꯤꯗ ꯃꯤ ꯊꯦꯡꯅꯒꯅꯤ.
ꯊꯦꯡꯅꯕ ꯑꯣꯏꯔꯣ ꯁꯤꯗꯩꯁꯤꯗ ꯈꯪꯍꯧꯗꯅ ꯊꯦꯡꯅꯅꯤꯀꯣ ꯁꯤꯒꯤ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯡꯈꯪ ꯈꯪꯅꯗ꯭ꯔꯤꯕ ꯃꯤꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯃꯨꯛꯇꯕꯨ ꯈꯪꯅꯗ꯭ꯔꯤꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦ ꯊꯦꯡꯅꯕ ꯑꯣꯏꯔꯣꯀꯣ ꯁꯤꯡꯒꯜ ꯑꯣꯏꯔꯤꯕ ꯄꯥꯏꯜ 1 ꯈꯟꯕꯤꯔꯤꯕ ꯁꯤꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯊꯨꯅ ꯑꯐꯕ ꯑꯗꯒꯤ ꯋꯥꯈꯜ ꯆꯥꯟꯅꯕ ꯑꯐꯕ ꯃꯤ ꯊꯦꯡꯅꯕ ꯑꯣꯏꯔꯣꯀꯣ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯄꯥꯝꯃꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣ ꯄꯥꯏꯜ 2 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯤꯗꯤꯡ ꯍꯧꯖꯔꯒꯦ ꯄꯥꯏꯜ 2 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯏꯉꯝ ꯉꯝꯖꯗꯕ ꯍꯥꯏꯗꯤ ꯆꯤꯠ ꯇꯧꯕꯤꯔꯒ ꯊꯝꯃꯝꯕ ꯃꯥꯜꯂꯦꯕꯀꯣ ꯁꯤꯒꯤ ꯄꯥꯏꯜ 2 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯟꯅꯒꯤ ꯔꯤꯂꯦꯁꯟshipꯇꯨꯅ ꯇ꯭ꯔꯣꯃꯥ ꯑꯃ ꯂꯩꯔꯦꯀꯣ ꯃꯤꯁꯦ ꯊꯥꯖꯕ ꯏꯉꯝ ꯉꯝꯗꯕ ꯔꯤꯂꯦꯁꯟshipꯁꯦ ꯂꯩꯒꯨꯝꯁꯤꯔ ꯈꯟꯖꯥꯟꯅꯔꯒ ꯂꯩ ꯏꯟꯇꯔꯦꯁꯄꯨ ꯁꯨꯡꯂꯩ ꯂꯩꯇꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯋꯦ ꯄꯨꯔꯥ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯑꯋꯥꯕꯗꯣ ꯀꯩꯁꯨ ꯀꯣꯛꯇ꯭ꯔꯤꯕ ꯌꯦꯡꯉꯤꯕ ꯍꯥꯏꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯁ ꯀꯔꯝ ꯀꯥꯟꯗꯕꯨ ꯂꯥꯛꯇꯣꯏꯅꯣ ꯀꯥꯏꯅ ꯀꯔꯝꯕ ꯑꯐꯕ ꯃꯤꯕꯨ ꯂꯥꯛꯇꯣꯏꯅꯣ ꯀꯥꯏꯅ ꯇꯧꯔꯒ ꯑꯦꯛꯁꯄꯦꯛꯇꯤ ꯌꯥꯝ ꯇꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕꯁꯨ ꯅꯨꯄꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯅ ꯈꯟꯕꯗꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯕꯨ ꯑꯍꯦꯟꯕ ꯊꯤꯕꯁꯤꯕꯨ ꯀꯥꯏꯅ ꯈꯟꯕ ꯑꯗꯒꯤ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡꯁꯤꯕꯨ ꯑꯍꯦꯟꯕ ꯊꯤꯕꯁꯤꯕꯨ ꯀꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯀꯩꯝꯇ ꯇꯧꯗ꯭ꯔꯕꯤꯗ ꯑꯗꯨꯝ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯝꯇ ꯏꯟꯇꯔꯦꯁ ꯂꯩꯇꯕꯗꯧꯅ ꯇꯧꯔꯦꯕ ꯑꯗꯣ ꯍꯥꯟꯅꯒꯤ ꯑꯋꯥꯕꯁꯨ ꯀꯩꯁꯨꯝ ꯀꯣꯛꯇ꯭ꯔꯤ ꯃꯨꯚ ꯑꯣꯟ ꯇꯧꯅꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯤꯀꯣ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯄꯥꯁꯀꯤ ꯑꯣꯏꯕ ꯀꯩꯅꯣꯗꯨꯗꯤ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟshipꯀꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯆꯤꯠ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯂꯧꯅꯝ ꯇꯧꯔꯒ ꯃꯤꯅꯝꯂꯝꯃꯒ ꯕꯤꯇ꯭ꯔꯦ ꯇꯧꯔꯒ ꯆꯠꯈꯤꯕ ꯃꯤꯗꯨꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨꯀꯣ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯏ ꯅꯨꯄꯤ ꯆꯦꯟꯈꯤꯕꯒꯨꯝꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ ꯑꯦꯛꯁ ꯆꯦꯟꯈꯤꯕ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯆꯤꯠ ꯇꯧꯔꯝꯕ ꯐꯥꯕꯒꯨꯝꯕ ꯑꯗꯒꯤ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯆꯤꯠ ꯇꯧꯔꯝꯕ ꯐꯥꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯇ꯭ꯔꯣꯃꯥꯇꯥꯏꯖꯤꯡ ꯑꯣꯏꯕ ꯏꯟꯁꯤꯗꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯅꯃꯥꯟꯅꯕꯈꯩꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯂꯦꯜꯂꯒ ꯃꯇꯝꯁꯦ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯅꯃꯥꯟꯅꯕꯈꯩ ꯄꯨꯜꯂꯒ ꯌꯨꯝꯗ ꯈꯔ ꯆꯥꯔ ꯈꯔ ꯊꯛꯑꯒ ꯀꯣꯂꯦꯖ ꯈꯔ ꯀꯥꯔꯒ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯒ ꯀꯣꯆꯤꯡ ꯈꯔ ꯆꯠꯂꯒ ꯑꯗꯒꯤ ꯅꯣꯡꯃꯒꯤ ꯗꯦꯂꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯍꯤꯜ ꯇꯧꯀꯣ ꯐꯖꯅ ꯍꯤꯜ ꯇꯧꯗꯅ ꯑꯇꯣꯞꯄ ꯔꯤꯂꯦꯁꯟship ꯑꯃꯗ ꯅ꯭ꯌꯨ ꯔꯤꯂꯦꯁꯟship ꯑꯃꯗ ꯖꯝ ꯇꯧꯈꯤꯅꯨ ꯆꯣꯡꯖꯟꯈꯤꯅꯨ ꯍꯤꯜ ꯇꯧꯀꯣ ꯅꯪꯅ ꯍꯤꯜ ꯇꯧꯗꯕ ꯍꯥꯏꯁꯦ ꯑꯅꯧꯕ ꯃꯤ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤꯕ ꯃꯤꯗꯨꯗꯁꯨ ꯋꯥꯅꯤ ꯅꯪꯉꯣꯟꯗꯁꯨ ꯋꯥꯅꯤꯕꯀꯣ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟ ꯂꯩꯇꯕ ꯃꯐꯝꯗ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯌꯦꯡ ꯂꯨꯍꯣꯡꯗꯣꯏꯅꯣꯀꯣ ꯑꯗꯨꯅ ꯅꯪꯁꯦ ꯅꯁꯥꯁꯦ ꯍꯤꯜ ꯇꯧꯕ ꯑꯃ ꯆꯪꯉꯤꯕ ꯍꯤꯜ ꯇꯧꯀꯣꯕꯀꯣ ꯑꯗꯨꯒ ꯗꯦꯕꯂꯞꯃꯦꯟꯗꯤ ꯎꯏꯀꯣ ꯍꯥꯏꯕꯗꯤ ꯆꯥꯎꯈꯠꯄꯗꯤ ꯄꯤꯔꯤ ꯇꯞ ꯇꯞꯅ ꯀꯥꯎꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨ ꯇꯞ ꯇꯞꯅ ꯑꯗꯩ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯤ ꯅꯤꯡꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯅꯤ ꯕꯠ ꯁ꯭ꯇꯤꯜ ꯉꯁꯥꯏꯒꯤ ꯅꯤꯡꯁꯤꯡꯉꯒꯁꯨ ꯀꯩꯝꯇ ꯈꯜꯂꯛꯇꯕꯩ ꯇꯥꯏꯃꯤꯡ ꯃꯋꯥ ꯂꯧꯔꯛꯇꯕꯩ ꯇꯥꯏꯃꯤꯡ ꯑꯃ ꯌꯥꯎꯔꯛꯈꯤꯅꯤꯕꯀꯣ ꯌꯥꯝ ꯆꯥꯛꯄꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨꯝ ꯀꯥꯎ ꯉꯝꯗ꯭ꯔꯤꯁꯦ ꯑꯗꯒꯤ ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯈꯤꯕ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯑꯣꯏꯕꯒꯤ ꯀꯥꯎꯕ ꯉꯝꯗꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯅꯪ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯅ khitang matam pigo matam laugo relationship ta thuna changjanginu aduga nangonda yening hunanba ngamba nangi punsi kangluraba ꯊꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯕ ꯍꯥꯏꯇꯥꯔꯦ ꯌꯦꯅꯤꯡꯒꯁꯦ ꯂꯣꯏ ꯐꯨꯛꯇꯠꯂꯒ ꯍꯨꯟꯒꯗꯕ ꯃꯌꯥꯝꯗꯣ ꯐꯨꯛꯇꯠꯂꯒ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯇꯨꯒꯤꯗꯃꯛꯇ ꯈꯜꯂꯨꯔꯅꯨ ꯍꯌꯦꯡ ꯌꯦꯅꯤꯡ ꯍꯨꯟꯍꯟꯕ ꯉꯝꯕ ꯑꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯑꯐꯕ ꯃꯤ ꯑꯃꯀꯣ ꯐꯪꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯂꯥꯛꯁꯨ ꯂꯥꯛꯀꯅꯤꯀꯣ ꯑꯦꯡꯒꯦꯖꯃꯦꯟ ꯂꯥꯛꯀꯗꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯁꯤꯒꯤꯁꯦ ꯃꯊꯪꯒꯤ ꯃꯥꯔꯆ ꯑꯗꯥꯏꯗ ꯑꯦꯡꯒꯦꯖꯃꯦꯟꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤ ꯂꯥꯛꯀꯗꯕ ꯅꯨꯄꯤ ꯈꯔꯁꯨ ꯂꯩꯔꯤꯀꯣ ꯁꯤꯒꯤ ꯄꯥꯏꯜꯗꯣ ꯈꯜꯂꯤꯕ ꯃꯔꯛꯁꯤꯗ ꯑꯗꯣ ꯑꯐꯕ ꯑꯣꯏꯌꯨ ꯑꯦꯡꯒꯦꯖ ꯇꯧꯕ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯁꯨ ꯑꯗꯨꯝ ꯑꯐꯕ ꯑꯗꯨꯝ ꯄꯤꯔꯤ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯃꯤ ꯑꯃ ꯄꯥꯎ ꯐꯥꯎꯔꯛꯀꯗꯕꯁꯨ ꯎꯏꯅꯦ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯔꯛꯄꯒꯨꯝꯕ ꯌꯥꯎꯔꯒꯗꯤꯅꯦ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨꯀꯣ ꯖꯨꯒꯣꯠ ꯑꯃ ꯏꯆꯥ ꯆꯥꯔꯔꯣꯏ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯎꯔꯒꯗꯤ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯍꯟꯗꯛꯀꯤ ꯋꯤꯗꯤꯟ 2 monthsꯤꯗ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨꯀꯣ ꯌꯥꯔꯤꯈꯩꯗꯤ ꯐꯔꯔꯣꯏ ꯑꯗꯨꯃ ꯑꯗꯣ ꯌꯥꯔꯦ ꯁꯤꯡꯒꯜ ꯑꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯒ ꯑꯦꯟꯖꯣꯏ ꯇꯧꯊꯣꯛꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯀꯣꯟꯅ ꯑꯐꯕ ꯂꯥꯛꯑꯀꯥꯟꯗꯀꯣ ꯀꯩꯅꯣ ꯇꯧꯔꯣ
ꯑꯗꯣ ꯉꯁꯥꯏ ꯃꯥꯔꯆꯇ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ ꯑꯗꯣ ꯍꯥꯟꯅ ꯈꯪꯅꯕ ꯐ꯭ꯔꯦꯟꯁꯀꯨꯝꯕ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯦꯡꯉꯣ ꯃꯑꯣꯡꯗꯣ ꯍꯥꯏꯕꯗꯤ ꯃꯤꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯃꯤꯗꯣ ꯍꯦꯛ ꯈꯪꯅꯕꯒꯗꯤ ꯇꯧꯔꯨꯒꯤꯅꯣꯕ ꯑꯗꯨꯝ ꯌꯦꯡꯊꯣꯛꯑꯣ ꯃꯑꯣꯡꯗꯣ ꯑꯍꯟꯈꯩꯅ ꯂꯨꯍꯣꯡꯗ ꯌꯥꯗꯦ ꯈꯣꯠꯇꯦ ꯃꯤꯁꯦ ꯌꯥꯝ ꯐꯕꯅꯤ ꯍꯥꯏꯔꯒꯁꯨ ꯄꯔꯁꯅꯦꯜꯂꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯗꯦꯠꯀꯨꯝꯕ ꯆꯠꯊꯣꯛꯑꯣ ꯑꯗꯨꯝ ꯈꯪꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯥꯒꯤ ꯋꯦꯌꯔ ꯑꯕꯥꯎꯠꯁ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯑꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨꯗꯤ ꯗꯤꯁꯤꯖꯟ ꯂꯧꯒꯤꯅꯨꯀꯣ ꯑꯗꯨ ꯂꯣꯏꯔꯦ ꯄꯥꯏꯜ 2ꯒꯤꯁꯦ ꯁꯤꯗ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯄꯥꯝꯃꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯀꯩꯅꯣ ꯃꯦꯁꯦꯖ ꯇꯧꯕꯤꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯦꯡꯛ ꯌꯨ ꯄꯥꯏꯜ ꯅꯝꯕꯔ 3 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯤꯗꯤꯡ ꯍꯧꯖꯔꯒꯦ ꯄꯥꯏꯜ 3 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯨꯠ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯁꯤꯡꯒꯜ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯑꯩꯈꯣꯏꯗꯤ ꯌꯥꯔꯤꯈꯩꯗꯤ ꯌꯨꯝ ꯄꯥꯟꯗꯧꯁꯦ ꯌꯥꯝ ꯇꯜꯂꯦ ꯅꯨꯄꯤ ꯊꯤꯗꯧꯁꯦ ꯌꯥꯝ ꯇꯜꯂꯦꯅꯅꯦꯀꯣ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯀꯨꯏꯅ ꯁꯤꯡꯒꯜ ꯑꯣꯏꯔꯛꯄ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯀꯔꯤꯅꯣꯐꯧ ꯀꯥꯎꯈ꯭ꯔꯕ ꯀꯥꯡꯕꯨ ꯑꯅꯝꯕ ꯑꯣꯏꯌꯦ ꯁꯤ ꯄꯥꯏꯜ 3 ꯈꯜꯂꯤꯕ ꯀꯥꯡꯕꯨꯁꯦ ꯑꯗꯒꯤ ꯋꯥꯈꯜꯒ ꯁꯥꯒꯠꯇꯅ ꯃꯨꯠꯀ ꯁꯥꯒꯠꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯤ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯇꯥꯜꯂꯒ ꯑꯗꯨꯝ ꯊꯕꯛ ꯆꯤꯜꯂꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯒꯤ ꯀꯩꯅꯣꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯇꯣꯏꯔꯥ ꯂꯝ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯇꯣꯏꯔꯥ ꯊꯕꯛ ꯇꯧꯕꯒꯤ ꯃꯥꯜꯂꯤꯀꯣ ꯊꯕꯛ ꯃꯐꯝꯗ ꯑꯇꯣꯞꯄ ꯂꯝꯗꯒꯨꯝꯕ ꯊꯦꯡꯅꯗꯧ ꯃꯥꯜꯂꯤ ꯃꯤ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯅꯤ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯋꯔꯛ ꯄ꯭ꯂꯦꯁ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯑꯅꯧꯕ ꯃꯐꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛ ꯆꯠꯀꯗꯕ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ ꯅꯣꯏ ꯆꯠꯀꯗꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯗꯅꯦ ꯊꯦꯡꯅꯒꯗꯣꯏꯅꯦ ꯊꯦꯡꯅꯕ ꯌꯥꯎꯒꯅꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯊꯨꯡꯅꯒꯗꯧꯔꯤꯕ ꯄꯥꯔꯠꯅꯔꯁꯦ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯋꯔꯛ ꯄ꯭ꯂꯦꯁꯇ ꯑꯗꯒꯤ ꯂꯝ ꯀꯣꯏꯕ ꯃꯐꯝ ꯍꯥꯏꯗꯤ ꯗꯦꯜꯂꯤꯗ ꯆꯠꯀꯦꯔꯥ ꯀꯦꯔꯂꯥ ꯆꯠꯀꯦꯔꯥ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯀꯦꯔꯥ ꯀꯔꯅꯥꯇꯀꯥ ꯆꯠꯀꯦꯔꯥ ꯑꯦꯅꯤꯊꯤꯡ ꯀꯣ ꯑꯗꯨꯗ ꯆꯠꯄ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤꯀꯣ ꯁꯤꯒꯤ ꯃꯤꯁꯦ ꯊꯨꯡꯅꯒꯅꯤ ꯁꯤ ꯃꯤꯁꯤꯒ ꯍꯟꯗꯛ ꯊꯦꯡꯅꯗꯧꯔꯤꯕ ꯃꯤꯁꯦ ꯊꯨꯡꯅꯒꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯉꯁꯥꯏꯁꯨ ꯄꯥꯏꯜ 2ꯒꯤꯗꯁꯨ ꯍꯥꯏꯈꯤꯕꯅꯦ ꯑꯥꯒꯁ 28 ꯐꯥꯎꯒꯤ ꯃꯅꯨꯡꯁꯦ ꯗꯥꯎ ꯑꯃ ꯌꯥꯗꯦ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯜꯂꯣꯕꯀꯣ ꯍꯥꯏꯕꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯕꯒꯨꯝꯕ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯋꯔꯛꯀꯨꯝꯕ ꯑꯃ ꯍꯧꯕꯁꯦ ꯑꯥꯒꯁ 28 ꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯈꯤꯇꯪ ꯇꯧꯔꯨꯒꯤꯅꯣ ꯈꯤꯇꯪ ꯀꯩ ꯍꯥꯏꯗꯤ ꯂꯥꯁꯇꯤꯡ ꯑꯣꯏꯔꯣꯏꯕ ꯑꯗꯨꯗ ꯍꯧꯈꯤꯕ ꯊꯕꯛꯁꯦ ꯑꯥꯐꯇꯔ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯈꯪꯅꯒꯦ ꯅꯠꯇ꯭ꯔꯒ ꯀꯣꯏꯅꯒꯦ ꯀꯥꯏꯅꯒ ꯈꯜꯂꯗꯤ ꯂꯥꯁꯇꯤꯡ ꯑꯣꯏꯅꯉꯗꯤ ꯅꯕꯦꯝꯕꯔ ꯊꯥꯁꯤꯗꯒꯤ ꯍꯧꯕꯤꯌꯣꯕꯀꯣ ꯑꯗꯣ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯁꯦ ꯈꯤꯇꯪ ꯌꯥꯗꯤ ꯌꯥꯔꯣꯏ ꯃꯣꯁꯂꯤ ꯑꯥꯒꯁ 28 ꯐꯥꯎꯁꯦ ꯈꯤꯇꯪ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯇꯥꯏꯃꯤꯡꯁꯦ ꯏꯆꯥ ꯆꯥꯟꯅꯗꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯗꯩ ꯊꯕꯛꯁꯨ ꯇꯧꯋꯤ ꯀꯦꯗꯅ ꯃꯧꯗꯅ ꯃꯨꯠ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯋꯥꯕ ꯂꯩꯕꯒꯤ ꯃꯔꯝꯅ ꯑꯣꯏꯔꯒ ꯌꯨꯝ パンꯕꯩ ꯋꯥꯈꯜꯁꯦ ꯁꯨꯡꯂꯩ ꯂꯩꯇꯕꯁꯨ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯄꯩꯁꯥꯁꯨ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯃꯤ ꯃꯆꯥꯗꯣ ꯂꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯅ ꯌꯨꯝꯒ ꯊꯤꯈꯤꯔꯣꯏꯗ ꯑꯩ ꯐꯅ ꯍꯥꯏꯅꯤꯡꯉꯁꯨ ꯅꯨꯄꯤ ꯑꯃ ꯄꯥꯝꯕ ꯂꯩꯔꯒꯁꯨ ꯍꯥꯏꯕ ꯉꯝꯗꯕ ꯍꯥꯏꯔꯣꯏꯅ ꯈꯟꯕ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯒꯦ ꯑꯩ ꯁꯤ ꯊꯕꯛꯁꯦ ꯇꯧꯗ꯭ꯔꯤꯐꯥꯎꯕ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯒꯦꯅ ꯆꯞ ꯌꯨꯡꯉꯒ ꯂꯦꯞꯄ ꯂꯩꯕ ꯌꯥꯎꯔꯤꯀꯣ ꯊꯕꯛ ꯇꯧꯗ꯭ꯔꯤꯐꯥꯎ ꯌꯨꯝ ꯄꯥꯜꯂꯣꯏꯅ ꯍꯥꯏꯔꯒ ꯃꯨꯛꯇꯅ ꯂꯩꯕ ꯌꯥꯎꯔꯤꯀꯣ ꯏꯠꯁ ꯑꯣꯀꯦ ꯃꯇꯝ ꯑꯗꯨꯝ ꯂꯧꯀꯣ ꯃꯇꯝ ꯑꯗꯨꯝ ꯂꯧ ꯊꯕꯛꯁꯨ ꯊꯨꯅ ꯐꯪꯕ ꯑꯣꯏꯌꯨ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨꯗꯤ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯂꯣꯏ ꯆꯪꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯔꯒꯀꯣ ꯀꯩꯅꯣ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯣ ꯍꯥꯊꯨ ꯍꯥꯊꯨ ꯂꯧꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯅꯨꯃꯤꯠ ꯊꯥ ꯀꯩꯅꯣ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯀꯗꯕ ꯑꯃꯁꯨ ꯂꯩꯔꯤꯅꯦ ꯀꯨꯏꯗꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯀꯗꯕ ꯌꯥꯎꯔꯤꯀꯣ ꯅꯣꯏ ꯃꯔꯛꯁꯤꯗ ꯍꯥꯏꯒꯦ ꯈꯟꯕ ꯃꯤ ꯈ꯭ꯔꯁ ꯇꯧꯖꯕ ꯅꯉꯣꯟꯗ ꯈ꯭ꯔꯁ ꯇꯧꯖꯕ ꯃꯤ ꯌꯥꯎꯔꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 3 ꯀꯥꯡꯕꯨꯈꯩꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯡ ꯐꯈ꯭ꯔꯦꯗ ꯊꯨꯡꯁꯨ ꯊꯨꯡꯅꯅꯤ ꯅꯣꯏ ꯄꯥꯏꯜ 3 ꯀꯥꯡꯕꯨꯈꯩꯁꯦ ꯑꯅꯝꯕꯅꯅꯦ ꯍꯟꯗꯛ ꯈꯪꯅꯗꯣꯔꯤꯕꯁꯦ ꯍꯟꯗꯛ ꯍꯥꯏꯕꯗꯤ ꯑꯩ ꯍꯟꯗꯛ ꯊꯥꯁꯦ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯍꯟꯗꯛꯑꯗꯤ ꯃꯊꯪ ꯆꯍꯤ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏꯀꯣ ꯏꯅꯧ ꯅꯧꯅ ꯈꯪꯅꯗꯣꯔꯤꯕ ꯃꯤꯁꯦ ꯊꯨꯡꯅꯅꯤ ꯍꯟꯗꯛꯀꯤꯁꯦ ꯊꯨꯡꯅꯅꯤ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯑꯉꯥꯡ ꯌꯥꯎꯔꯒꯗꯤ ꯑꯉꯥꯡ ꯖꯨꯅꯤꯌꯔ ꯇꯤꯟꯁꯀꯨꯝꯕ ꯌꯥꯎꯔꯒꯗꯤ ꯀꯩꯅꯣ ꯇꯧ ꯑꯩ ꯊꯥꯖꯗꯦ 24+ ꯂꯩꯕ ꯀꯥꯡꯕꯨꯈꯩꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯨꯡꯅꯅꯤꯅ ꯍꯥꯏꯔꯤꯁꯦ 21-22 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕꯈꯩꯗꯤ ꯄꯥꯛꯅ ꯊꯨꯡꯅꯗꯧ ꯃꯥꯟꯗꯦ ꯂꯝꯗ ꯆꯠꯇꯣꯏꯁꯦ ꯑꯅꯝꯕꯅ ꯖꯦꯃꯤꯅꯥꯏ ꯁꯦꯖꯤꯇꯦꯔꯤꯌꯁ ꯂꯤꯑꯣ ꯂꯤꯕ꯭ꯔꯥ ꯁꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯂꯝ ꯆꯠꯀꯗꯕ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯇꯣꯏꯔꯥ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎ ꯆꯠꯇꯣꯏꯔꯥ ꯊꯕꯛ ꯊꯤꯕ ꯆꯠꯇꯣꯏꯔꯥ ꯑꯃꯗꯤ ꯇꯧꯔꯦ
ꯑꯗꯣ ꯕꯦꯁ ꯑꯣꯐ ꯂꯛ ꯀꯣ, ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ꯫ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ, ꯑꯗꯨꯝ ꯂꯩꯊꯣꯛꯀꯣ, ꯃꯇꯝ ꯂꯧꯀꯣ꯫ ꯍꯦꯛꯇ ꯌꯨꯝ ꯄꯥꯟꯗ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯇ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ꯫ ꯑꯗꯨꯝ ꯃꯇꯝꯅ ꯑꯗꯨꯝ ꯏꯁꯣꯔꯅꯀꯣ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ꯫ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯝ ꯍꯥꯏꯗꯤ ꯐ꯭ꯂꯣꯗ ꯑꯗꯨꯝ ꯆꯠꯂꯣ, ꯐꯖꯅ ꯑꯗꯨꯝ ꯂꯩꯌꯣꯕꯀꯣ, ꯑꯗꯨꯝ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯅꯤ꯫ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯀꯩꯅꯣꯗ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡꯅꯦ, ꯑꯗꯨꯗ DM ꯇꯧꯕꯤꯔꯛꯑꯣ, ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯊꯦꯡꯛ ꯌꯨ꯫